Manipur thokliba irang asida Itlf, Cotu, amadi World Kuki Zo Intellectual na achouba inot piba maramna Makhoi ase lona yadaba organization sing Oina Laothokkadabani Defence Minister takshinkhre haina Social Activist Maheshwar Thounaojam na phongdorakli. Wapham ase ngarang dagi houkhiba Parliament ki ningtham meepham ki manung chana ase Defence Minister Rajnath Singh unaduna point nipan yauba memorandum ama pisinkiba amasung Social Justice and Empowerment ki Union Minister Ramdas Athawale ga unaruraba matung mahakna phongdokhibani. Defence Minister Rajnath Singh unakhiba adugi matangda Maheshwar Thounaojam na hai Itlf Cotu World Kuki Zo Intellectual ase Center na Unlawful Organization Oina Laothokkadabani. Makhoi sing ase peaceful organization amatan natte Manipur thokliba irang asida inot piribase makhoi nani. Maram aduna haiba organization sing ase thambagi mathau tade. Tha tarit suraba Manipur gi irang asida tahai uhaidraba thodok kaya leptana thokli. Masi pumnamak kuki khulai paiba singna tawningbada tawbadagi thokpani. Makhoida chawna mateng pangliba ase su chatnaba maramnani Manipur gi security advisor na su chatnariba kuki lalhok lup sing Manipur gi irang asida yaure haibase khanglabani maram aduna athubada su gi agreement ase handokpiu haiba Wapham sing Defence Minister Rajnath Singh gi mafam da thamke maduda Rajnath Singh na su laothokpadi Home Ministry gi makhada tawgadabani haina pakhum pirakhe adumakpu kuki lalhok lup singa chatnariba su ase mapung phara laothokhinaba taksinbiu haiba Wapham mahaki maikaidagi makhata na thamke Manipur thokliba irang asigi matang mamutana khanglaba aikoi MP singna Parliament ta karikitamak tuminna leiribano Makhoi asi MP oina thakibagi maram khangjinba fai mamangna phangkiba Parliament ki nongjum meepham da Manipur gi MP singna hojik thokliba irang asigi matangna wahai ama fawba phongdokhide Makhoi asi miyanggi mihut ama oina thakibagi maram khangdrabra haina Maheshwar Thounaojam na makha tana phongdokhe Community haiba laite jat bijati haiba laite sidi drugs ki business tawrakadabani sidi community bias nate sidi maitai haiba laite kuki haiba laite sigi di drug cartels laiba myam se si destroy tawrakanda tawri mi do koi da destroy tawdraga di popi gi sida achouba makhoi da backbone am oiren haijaba matamda mahakna adugi se akoi gi popi gi destruction gi du hujik tawri banina chochampur kang popi nang dai ukrul jaga sing da loin tawhujik tawri banina tasengna hujik lairiba concern MP sing lairiba myam se akoi gi Manipur sida Manipur gi su MP lairibani myam se kitang taksal laga Manipur gi crisis se solve tongnaba hotna minasi amtang punjal laga maram di kari gino haiba matamda ground reality khangdoi sidi Manipur dagi represent tawraga laiba singsen hena khangdori bani atai myam na khanggadabana te mokoina haraga hena khangdori bani aina ai isagi akoi ima Manipur gi maramda aina hena khangdori bani huji tari ba midun hena khanggadabna te adun akoina haraga mana khanggadabani adun laiba myam se amtang punjan minaraga amtang Manipur gi crisis solve tongnaba hotna minasi natraga di akoi nomagi misi mina tholaiba nuai taba thodok tholaiba yelhomi myam gi pulap khanse Manipur nungsiba myam gi khanse Manipur kaina bagi dang da khanbai da ka leite Manipur kaina ba khaliba MLA tara do moi ubai da ka leite